ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯀꯪꯂꯩꯄꯥꯛ ꯁꯤꯑꯦꯝꯅ ꯍꯥꯏꯕ ꯃꯣꯏꯅ ꯃꯦꯟꯁꯟ ꯇꯧꯕꯗꯀꯣ ꯍꯥꯏꯕ ꯃꯤꯟꯁ ꯑꯩꯈꯣꯏꯁꯦ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯅ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯂꯥꯎꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯔ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯁꯤꯑꯦꯝꯗ ꯆꯩꯗꯅ ꯉꯥꯡꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯃꯁꯨ ꯂꯣꯏꯅ ꯆꯩꯅꯩꯀꯣ ꯆꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯤꯗꯤ ꯁꯤꯑꯦꯝꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯜꯍꯧꯃꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯃꯇꯤꯛ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯣꯏꯒꯤ ꯅꯣꯇꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯤꯇꯪ ꯎꯕ ꯐꯪꯖꯩ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯂꯥꯏꯚ ꯑꯃ ꯑꯩ ꯊꯥꯖꯔꯛꯀꯦ ꯍꯥꯏꯁꯦ ꯑꯩ ꯊꯥꯔꯤꯕꯅꯦꯀꯣ ꯊꯥꯔꯤꯕ ꯄꯣꯠꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯆꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯂꯥꯟꯅꯗꯤ ꯎꯈꯤꯕꯗꯤ ꯌꯥꯏ ꯒꯣꯚꯔꯟꯃꯦꯟꯠ ꯁꯞꯄꯣꯔꯠ ꯇꯧꯏ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯈꯟꯕꯗꯤ ꯌꯥꯏ ꯃꯗꯨ ꯒꯣꯚꯔꯟꯃꯦꯟꯠꯇ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯒꯤꯁꯨ ꯋꯥꯈꯜ ꯈꯟꯒꯅꯨ ꯕꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯇꯧꯔꯒꯗꯤ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯕꯠ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩ ꯑꯗꯨꯃꯇꯤꯛꯀꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯆꯩꯀꯣ ꯍꯣꯏ ꯆꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯊꯕꯛ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯕꯠ ꯉꯁꯤꯗꯤ ꯃꯥꯡꯗ ꯇꯥꯔꯦꯕ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯇꯥꯕꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕꯗꯤ ꯁꯤꯑꯦꯝꯗ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯗꯥꯏꯔꯦꯛ ꯃꯈꯣꯏꯅ ꯁꯤꯑꯦꯝꯗ ꯗꯪꯗ ꯕ꯭ꯂꯦꯝ ꯇꯧꯔꯛꯄꯅꯤꯅꯀꯣ ꯁꯤꯑꯦꯝꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯊꯝꯒꯗꯧꯔꯤꯕ ꯁꯤꯑꯦꯝꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯁꯥꯕ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯀꯌꯥꯝ ꯆꯨꯝꯕꯅꯣꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩ ꯑꯃꯅ ꯚꯣꯏꯁ ꯑꯃ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯀꯩꯅꯣꯒꯤ CRPFꯀꯤ ꯑꯃ ꯖꯋꯥꯟ ꯑꯃ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯃꯀꯣꯛ ꯄꯥꯜꯂꯦꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯧꯖꯤꯛ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯍꯧꯖꯤꯛꯀꯤꯅꯤꯀꯣ ꯑꯗꯨ ꯀꯌꯥꯝ ꯆꯨꯝꯕꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯗ ꯀꯃꯦꯟ ꯑꯃ ꯄꯤꯍꯧꯔꯤ ꯑꯇꯣꯞꯄ ꯑꯃꯗ ꯒ꯭ꯔꯨꯞ ꯑꯃꯗ ꯀꯨꯀꯤꯅ ꯀꯃꯥꯏꯅ ꯇꯧꯍꯧꯋꯤ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩꯗꯨꯅ ꯁꯤꯔꯦꯅ ꯄꯥꯎ ꯄꯤꯔꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯗ ꯀꯨꯀꯤꯁꯤꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯍꯧꯋꯦ ꯍꯧꯖꯤꯛ ꯁꯤꯕꯣꯏ ꯑꯃ ꯁꯤꯐꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯇꯥꯔꯕ ꯃꯥꯜꯂꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯔꯤꯕ ꯃꯤꯁꯦ CRPF ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯦꯟꯁꯟ ꯑꯃ ꯇꯧꯍꯧꯋꯦ ꯑꯗꯨ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯀꯃꯦꯟꯗꯣ ꯄꯤꯔ ꯃꯇꯨꯡꯗ ꯃꯥꯅ ꯀꯩꯅꯣꯗꯣ ꯄꯣꯁꯇꯣ ꯏꯔ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦꯅ ꯃꯥꯅ ꯀꯃꯦꯟ ꯄꯤꯍꯧꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯈꯣꯏꯒꯤ CRPFꯇ ꯁꯣꯛꯄ ꯃꯥꯜꯂꯤ ꯁꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤ ꯃꯁꯤ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯧꯖꯤꯛ ꯑꯣꯏꯕ ꯄꯥꯎꯗꯅꯤꯀꯣ ꯑꯗꯨꯅ ꯑꯃꯅ ꯁꯤꯑꯦꯝꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯥ ꯊꯥꯒꯠꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯦ ꯀꯣ ꯃꯁꯤ ꯑꯩꯅ ꯃꯣꯏ ꯑꯩꯒꯤ ꯏꯅꯤꯃꯤ ꯑꯩꯒꯤ ꯌꯦꯛꯅꯕꯗꯣ ꯈꯟꯕ ꯋꯥ ꯅꯠꯇꯦ ꯑꯩꯗꯤ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯛꯅꯕꯁꯨ ꯅꯠꯇꯦ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯛꯏ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯐꯠꯇꯕꯁꯤꯡꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯆꯩꯔꯛꯏꯕ ꯃꯌꯥꯝꯁꯤꯀꯣ ꯍꯥꯟꯅ ꯍꯧꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ CMꯗ ꯃꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯖꯨꯟꯒꯤ ꯒꯨꯋꯥꯍꯥꯇꯤꯗ CMꯒ ꯇꯧꯔꯒ ꯃꯈꯣꯏꯒꯤ MLA ꯑꯍꯨꯝꯒ ꯇꯧꯔꯒ MLA ꯑꯅꯤꯒ CSO ꯑꯃꯒꯤ ꯂꯤꯗꯔ ꯑꯃꯒ ꯃꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯎꯅꯩ ꯍꯥꯏꯕꯅꯦꯕꯀꯣ ꯀꯝꯅꯕꯒꯤ ꯂꯝꯗꯤ ꯍꯥꯏꯗꯦ ꯖꯤꯔꯤꯕꯥꯝ ꯑꯁꯣꯝꯗ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯗꯣ ꯂꯝꯗꯤ ꯄꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯅꯦꯕ ꯃꯣꯏꯒꯤꯗꯣꯀꯣ ꯍꯧꯖꯤꯛꯀꯤꯅꯤ ꯑꯗꯣ ꯑꯃꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ CMꯅ ꯑꯗꯨꯗ ꯎꯅꯩ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯩꯅꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯤꯄꯣꯡ ꯉꯥꯡꯅꯕ ꯑꯃ ꯇꯥꯈꯤꯀꯣ ꯀꯅꯥ ꯎꯅꯩ ꯈꯣꯠꯂꯦꯅ ꯑꯗꯨ ꯋꯥꯔꯤꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯕꯠ ꯀꯨꯀꯤꯁꯤꯡꯅꯗꯤ ꯍꯥꯏꯔꯦꯕ ꯀꯪꯂꯩꯄꯥꯛ CMꯅ ꯍꯥꯏꯕ ꯃꯣꯏꯅ ꯃꯦꯟꯁꯟ ꯇꯧꯕꯗꯀꯣ ꯍꯥꯏꯕ ꯃꯤꯟꯁ ꯑꯩꯈꯣꯏꯁꯦ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯅ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯂꯥꯎꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯔ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯗꯨꯒ CMꯅ ꯅꯍꯥꯟꯒꯩ ꯇꯧꯔꯝꯗꯕ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯃꯅꯨꯡꯗ ꯎꯔꯝꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯄꯣꯛꯈꯥꯏꯔꯛꯑꯦꯕ ꯍꯥꯏꯕꯗꯤ CMꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯊꯣꯛꯑꯦꯕ ꯃꯄꯥꯟꯗ ꯃꯔꯝꯗꯤ CMꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯏꯐꯣꯡ ꯐꯣꯡꯅ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤꯀꯣ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯁꯦꯀ꯭ꯔꯦꯠ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯁꯦꯀ꯭ꯔꯦꯠ ꯏꯟꯇꯦꯂꯤꯖꯦꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯕ꯭ꯔꯥ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯆꯦ ꯊꯥꯕꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯊꯥꯒꯠꯂꯛꯄꯅꯤꯀꯣ ꯃꯗꯨꯒꯤ ꯀꯩꯅꯣꯗ ꯁꯤꯌꯥꯔ ꯑꯃ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗ CMꯁꯦ ꯎꯅꯔꯒ CMꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯎꯅꯔꯒ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯍꯜꯂꯒ ꯂꯥꯟꯁꯦ ꯃꯄꯨꯡ ꯍꯥꯏꯕꯗꯤ ꯏꯪ ꯇꯞꯄꯁꯦ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤꯃꯗꯤ CMꯅ ꯇꯥꯛꯆꯔꯦꯕꯀꯣ ꯎꯠꯂꯦ ꯇꯧꯔꯦ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯌꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯗ ꯎꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯣ ꯃꯌꯨꯝ ꯃꯩ ꯊꯥꯕ꯭ꯔꯥ ꯆꯍꯤ 10 ꯕꯣꯏꯀꯣꯠ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ CSOꯁꯤꯡꯅ ꯀꯤꯝꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯃꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯦꯞꯄꯤꯌꯨꯅ ꯃꯈꯣꯏꯁꯤ ꯄꯨꯔꯥ ꯐꯣꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯃꯈꯣꯏꯒꯤ ꯃꯤꯗꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯁꯦ ꯖꯁ 1 minute ꯑꯩꯁꯤꯗ ꯚꯣꯏꯁꯁꯦ ꯂꯥꯛꯑꯔꯣꯏꯀꯣ ꯐꯣꯟꯁꯦ ꯇꯞꯊꯒꯦꯀꯣ
ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯅ ꯐꯣꯟ ꯑꯃ ꯂꯥꯛꯁꯜꯂꯛꯇꯅꯀꯣ ꯑꯩ ꯔꯨꯝ ꯑꯃ ꯆꯦꯟꯖ ꯇꯧꯒꯗꯧꯕ ꯔꯨꯝꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯇꯣꯄꯤꯛꯇꯣ ꯀꯥꯏ ꯌꯧꯔꯦ ꯐꯣꯟ ꯑꯃ ꯂꯥꯛꯁꯜꯂꯛꯄꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯥꯏꯠ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤएमꯅ ꯑꯗꯨꯛ ꯃꯇꯤꯛꯀꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯐꯪꯉꯦ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒ ꯁꯤएमꯅ ꯍꯣꯠꯅꯔꯕ ꯍꯥꯏꯕꯁꯦ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯌꯥꯎꯔꯝꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯨꯅ ꯊꯣꯛꯏꯕ ꯅꯣꯇꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯕꯤग ꯋꯥꯔꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯋꯥꯔꯅꯤꯡ ꯑꯃ ꯀꯦꯄꯤꯇꯦꯜ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯕ ꯈꯣꯠꯄꯅ ꯃꯣꯏꯅ ꯉꯥꯡꯅꯩꯀꯣ ꯃꯁꯤꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯇꯝꯖꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯁꯤएमꯗ ꯆꯩꯗꯅ ꯉꯥꯡꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯃꯁꯨ ꯂꯣꯏꯅ ꯆꯩꯅꯩꯀꯣ ꯆꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯤꯗꯤ ꯁꯤएमꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯜꯍꯧꯃꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯇꯤꯛꯀꯤ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯣꯏꯒꯤ ꯅꯣꯇꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯤꯇꯪ ꯎꯕ ꯐꯪꯖꯩ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩ ꯒꯨꯗ ꯐꯤꯜ ꯑꯣꯏꯌꯦꯕ ꯑꯩ ꯇꯁꯦꯡꯅ ꯒꯨꯗ ꯐꯤꯜ ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯚꯣꯠ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯚꯣꯠ ꯂꯣꯏꯔꯦ ꯑꯗꯨꯅ ꯚꯣꯠꯀꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯀꯅꯨ ꯅꯪ ꯁꯤएमꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯅꯪ ꯄꯣꯂꯤꯇꯤक्स ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯄꯨꯁꯜꯂꯛꯀꯅꯨ ꯚꯣꯠ ꯂꯣꯏꯈ꯭ꯔꯕꯅꯤ ꯔꯥꯖ꯭य ꯁꯦꯚ꯭ꯌ ꯑꯗꯨ ꯑꯗꯥ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯚꯣꯠꯇ ꯁꯤ ꯄꯨꯁꯜꯂꯣꯏꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤएमꯗ ꯒꯣꯚꯔꯟꯃꯦꯟꯠ ꯄꯨꯂꯞ ꯄꯟꯗ꯭ꯔꯒꯁꯨ ꯁꯤएमꯅ ꯂꯧꯔꯤꯕ ꯔꯣꯜꯗꯨꯗꯤ ꯐꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯃꯁꯤꯁꯤꯅ ꯍꯦꯛꯇ ꯇꯨꯡꯗ ꯐꯔꯛꯀꯅꯤ ꯑꯣꯔ ꯐꯔꯣꯏ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟꯠ ꯑꯣꯏꯕ ꯄꯣꯠꯁꯤꯗꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯀꯩꯅꯣꯅ ꯁꯤएमꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗꯤ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯏꯅ ꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯑꯥꯔꯊꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯦꯠꯂꯤꯁ 90% 80% ꯑꯩ ꯍꯟꯗꯣꯛꯄ ꯉꯝꯃꯤ ꯍꯟꯗꯣꯛꯄ ꯉꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯄꯦꯟꯗꯕꯗꯣ ꯑꯩ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯕꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯇꯁꯨ ꯄ꯭ꯔꯦꯁꯔ ꯑꯗꯨꯝ ꯄꯤꯁꯤ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯂꯥꯏꯊꯣꯛꯀꯨꯝꯁꯤ ꯑꯗꯣ ꯑꯐꯕꯔꯣꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯑꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯃꯅꯤ ꯀꯥꯡꯄꯣꯛꯄꯤ ꯑꯁꯣꯝꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯩꯇꯩꯗ ꯔꯤꯂꯦꯁꯟ ꯊꯝꯃꯤ ꯑꯗꯨ ꯊꯝꯃꯤ ꯑꯗꯥ ꯊꯝꯃꯤ ꯅꯨꯡꯁꯤꯅꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯑꯩ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯖꯅꯤꯡꯉꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯤꯕ ꯅꯠꯇꯕꯀꯣ ꯀꯨꯀꯤ ꯅꯨꯄꯥꯁꯤꯡꯅ ꯂꯥꯟꯅ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯑꯗꯨ ꯎꯕꯩ ꯃꯊꯧ ꯇꯥꯗꯦ ꯁꯤꯃ ꯑꯩ ꯋꯥꯈꯜ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯏꯁꯦ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯊꯕꯤꯔꯣ ꯀꯔꯤ ꯃꯔꯝꯒꯤ ꯁꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯑꯐꯕ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯃꯁꯤ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯃꯟꯕꯗꯒꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯤ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯂꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯊꯨꯅ ꯂꯥꯛꯅꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯩꯅ ꯈꯟꯕꯗ CRPF ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯃꯦꯟꯁꯟ ꯇꯧꯔꯛꯏꯕꯗꯨꯅ ꯇꯥꯛꯄꯗꯤ ꯑꯗꯨ ꯆꯨꯝꯃꯝꯕ ꯃꯥꯜꯂꯦꯅ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯥꯈꯠꯅꯔꯦ ꯌꯥꯝ ꯊꯤꯅ ꯃꯊꯥ ꯁꯥꯟꯅꯔꯦ ꯃꯈꯣꯏ ꯑꯗꯣ ꯈꯪꯗꯦ ꯂꯥꯟꯁꯦ ꯉꯥꯏꯔꯁꯤ ꯀꯅꯥꯅꯣꯅꯦ ꯑꯩꯁꯨ ꯑꯃꯠꯇ ꯌꯦꯡꯁꯤꯔꯥ ꯈꯜꯂꯤꯅꯦ ꯀꯥꯡꯄꯣꯛꯄꯤꯗꯩ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯣꯏꯔꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯀꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯗꯨꯗꯅꯦ ꯀꯨꯀꯤ ꯅꯨꯄꯥꯁꯤꯡꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯣꯏꯁꯦ ꯑꯗꯣ ꯅꯣꯏꯅ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏ ꯑꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯗ꯭ꯔꯥꯅ ꯍꯥꯏꯅꯤ ꯑꯗꯨꯅ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯣꯏꯕꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯦ ꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯍꯨꯟꯅꯕꯁꯦ ꯇꯣꯛꯄꯤꯁꯤ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯍꯨꯟꯕꯁꯨ ꯇꯣꯛꯄꯤꯌꯨ ꯄꯣꯂꯤꯇꯤꯛꯁ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯌꯥꯕ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ